Manipur ki Apunba Saktamda Singnaduna mapal gi yeknaba kayana Pirakliba Saphu sing asi eikhoi Amatta Oina punsinduna Thengnaminnasi haina Manipuri Culture and Sports Development Society Hojai gi President Khoirom Nabadip na phongdorakli. Department of Art and Culture Manipur gi mieng makhada Manipuri Culture and Sports Development Society Hojai na sinduna Manipuri Sahitya Parishat Hojai gi sanglenda pangthokpa Reconsolidation Day gi thauramda wafam asi phongdokladuna mahakna makhata na hai Assam gi tongan ba mafam kayada khunda leitariba maitai singna maitai gi nat culture amadi identity ngaktuna ngasi fawba leiri joina tariba maitai sing asi Amatta Oina punsinnabagi paujel piraduna ngasi gi thauram asi pangthokpani mamang thakta thokiba chahi 8 khundakpagi thodok adu amuk hanna thokhandanaba eikhoi Amatta Oina punsinduna apunbagi pangal sagatminabagi tangai fadaba lei hainasu mahakna makhata na phongdokhi koina piklaba Hojai asida jati asina mising lecture wasu Amatta Oiba yenama poraklaga jati ase saktak nabigi tamakta manajaba matam-matamda lagiba program chingba 12 December bo hairasi 9 January bo hairasi akoina pangthongna lakchari base miyamsida akui horagliba satra satri amadi akui next generation chingda haiba akoina akoise apunba natragadi akoise kunsillaga jati asibu chaphat program economically akoi jamna chapna leiri mafamsida haiba laisuna simba punamagasi horagliba ingamsinda lamjing amasung pauktak wina piram nabigi tamakta haiba program singse sangaba sehi ase 2006 tagi asipau pangthokna lakhu eikhoi amuk hanna khuntaklaroi haiba thim asigi makhada pangthokhiba thoram aduda UNESCO Manipur gi General Secretary Ramananda Sairemjana hai matam amada lamdam asigi luchingba saba singna khaibung tahankhibana maram oiraga kumja lising amaga chanipan 18 dagi kumja lising amaga chanipan 13 fawba lamdam asida khuntak lansi khibani ngasigi mirol dasu punsinba ngamdabagi laina asina akanma mawongda nari aigi haiba wakhalon asina khwaidagi henna maru oiba oina launari ngasigi mirol asina Amatta Oina punsinba ngamdaba aduna maram oiraga manaba khunai ama sagatpa ngamdabani lamdam asigi miyam asi Amatta Oina punsin laknaba hotnabada iningthau chinglen nongdren khomba ningsingbagi tangai fadaba adu lai maram aduna mahakna leikhidaba numit asi eikhoina chahi 8 khuntakpa ningsing numit haina palan tawbani haina mahakna makhata na phongdokhi Sangsina Rambuta Belida Tariba Meeting Shingi Undariba Mohams eikhoina chahi 8 khuntakpa ningsing tharuba se pangthokna laksari eikhoina pangthokchariba asisu Manipur manunda tariba Meeting amadi Manipur mapanda tariba Meeting singse masi kunjandaba yadi apunbagi thongaduna eikoi laiba purusi thandanabagi machakni haibase thamdaraga eikoina Rambuta Belida Mohams Let's go Manipur na support tawjaraga sigumba ba chaitari puta singni makhata na koi pangthokna su lakni aduga pangthokba thorom singsuda koina indo lenong kompagi maming dipipa award gulona mano ibo chitalen amai wala singi maming dipipa award gulona koi thomba sana hera singi maming dipipa award kya yaroga hai Thauram aduda ningthau chinglen nongren khomba amasung nursing Maharaj ki photo da haikat lekat tamkhibaga loinana Manipur da hojik thinari balan asida thawaina pontha pi khraba athauba singi mafamda ikai khumnaba utpa oina minute ama tumina lephi Thauram aduge saruk ama oina iningthau chinglen nongren khomba ngambir sing khonga award chahi asigi oina wahingbam joy babu da khusinnakhi aduga manau ibungo chingthanglen pamhaiba nursing khonga award na Karam Raju Kumar da khusinnakhi amaromda athauba sana Hirachandra khonga award na Amikki President su oiriba saknairaba saisakpa khaidem thoibada khusinnaduna ikai khumnaba utkhi tungda khunung isegi thauram amasu pangthokhi